ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯩꯔꯥꯒꯤ ꯂꯤꯂꯤ ꯂꯥꯛꯆꯔꯤꯁꯤ ꯅꯍꯥꯟ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯉꯥꯡ ꯑꯅꯤ ꯃꯊꯥꯗ ꯃꯃꯥꯒꯤ ꯑꯃꯤꯇ꯭ꯔ ꯊꯛꯏꯕ ꯆꯍꯤ 5 ꯁꯨꯕ ꯑꯃꯒ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯚꯣꯝꯅ ꯃꯁꯤꯡ ꯂꯥꯡꯉꯝꯗꯕ ꯚꯣꯝ ꯃꯌꯥꯝ ꯑꯃꯅ ꯀꯥꯞꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ICUꯗꯐꯥꯎ ꯊꯝꯈꯤꯕ ꯁꯤꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯁꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯈꯨꯗꯛꯇ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯟꯈꯤꯕ ꯉꯁꯤ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯗ ꯉꯁꯤꯐꯥꯎꯗ ꯑꯦꯐ꯭ꯔ ꯄꯥꯟꯗꯕ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯤꯆꯝ ꯌꯥꯝꯅ ꯆꯝꯅꯦꯗꯤꯖꯦꯁꯟ ꯇꯧꯖꯕꯁꯤꯡꯗꯨꯗ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯊꯥꯔꯤꯁꯤꯡꯗꯣ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯖꯒꯥꯗ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯥꯔꯝꯒꯗ꯭ꯔꯥ ꯉꯁꯤꯃꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯦ ꯑꯉꯛꯄꯗ ꯀꯜꯂꯕꯅꯤ ꯍꯧꯖꯤꯛꯁꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯊꯥꯖꯤꯟꯕꯤꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯒꯤ ꯃꯊꯧ ꯇꯧꯍꯟꯕꯤꯗꯨꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇ꯭ꯔꯤꯉꯩ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯦ ꯍꯜꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ CRPFꯅ ꯍꯥꯠꯈꯤꯕ ꯃꯤꯆꯝꯁꯤꯡꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯃꯌꯥꯝꯁꯤꯡꯒ ꯑꯗꯨꯒ ꯂꯤꯗ ꯇꯧꯖꯔꯤꯕ ꯁꯤꯇꯤꯖꯟꯁ ꯀ꯭ꯂꯕꯅ ꯍꯟꯕ ꯀꯧꯕ ꯊꯧꯅꯥ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯥꯏꯗꯤ ꯃꯣꯏꯕꯨ ꯄꯅꯤꯁꯃꯦꯟꯠ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯖꯪꯁꯦ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯃꯗꯤ ꯂꯩꯈꯤꯗꯕ CRPFꯅ ꯀꯥꯞꯄ ꯍꯥꯠꯈꯤꯕꯁꯤꯡꯗꯨꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯗꯨꯒꯤ ꯇꯣꯉꯥꯟꯕ JC ꯁꯦꯝꯃꯒ ꯂꯩ JCꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯎꯅꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ JCꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯛꯁ ꯒꯦꯁꯤꯌꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯍꯥꯞꯄꯒ ꯃꯗꯣꯝꯗ ꯌꯥꯁꯤꯟꯅꯕꯗꯨ ꯑꯩꯈꯣꯏ ꯄꯣꯔꯛꯄ ꯌꯥꯔꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯉꯁꯤꯃꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯡꯖꯟ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯣꯏꯒꯤ ꯂꯥꯂꯣꯡꯁꯦ ꯑꯉꯛꯄ ꯂꯥꯂꯣꯡꯅꯤ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯥꯎꯗ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯣꯛꯇꯦ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤꯗꯤ ꯇꯥꯡꯈꯨꯜꯅꯤ ꯍꯥꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗꯗꯤ ꯆꯠꯍꯜꯂꯒ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯗꯨ ꯑꯣꯜ ꯅꯥꯒꯥꯁꯤꯡꯗꯨ ꯊꯣꯛꯂꯒ ꯃꯣꯏꯗ ꯐꯥꯏꯠ ꯇꯧꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯇꯥꯡꯈꯨꯜ ꯀꯝꯃꯨꯅꯤꯇꯤꯗ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯑꯣꯜꯂꯤꯕꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯌꯦꯡꯉꯒ ꯂꯩꯕꯁꯦ ꯃꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯒꯚꯔꯟꯃꯦꯟꯠꯅꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗ ꯀꯅꯥꯒꯨꯝꯕ JC ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯅ ꯄꯩꯁꯥꯒ ꯃꯟꯇꯤꯛꯅꯕꯁꯦ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯁꯤꯇꯤꯖꯟ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ JCꯗꯁꯨ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯏꯟꯈꯥꯡ ꯑꯃ ꯄꯤꯔꯒ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯃꯗꯨꯒꯤ ꯃꯟꯇꯤꯛꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯏ ꯇꯧꯗꯅ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯍꯧꯔꯒ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯅ ꯑꯃꯨꯛ ꯍꯧꯔꯒ ꯑꯩꯈꯣꯏ ꯍꯥꯠꯂꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯑꯦꯗꯤꯇꯦꯁꯟ ꯇꯧꯔꯒ ꯂꯩꯒꯗꯣꯏꯅꯣꯕ ꯃꯔꯝ ꯑꯗꯨꯅ JC ꯁꯦꯝꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ CSO ꯄꯨꯝꯅꯃꯛ ꯃꯤꯠ ꯄꯥꯡꯒꯁꯦ ꯂꯣꯏꯅꯅ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯇꯨꯝꯃꯒ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯇꯥꯡꯈꯨꯜꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯥꯒꯥ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯦ ꯊꯝꯖꯔꯤ ꯌꯥꯝ ꯊꯥꯖꯗꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯍꯧꯖꯤꯛꯁꯨ ꯊꯃꯣꯏ ꯑꯗꯨꯝ ꯁꯣꯛꯏ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯉꯁꯤ ꯊꯣꯏꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯗꯣ ꯑꯉꯥꯡ ꯑꯅꯤ ꯈꯛꯇꯪ ꯂꯩꯈꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯔꯣꯏ ꯑꯩ ꯃꯣꯏ 5 ꯂꯩꯇꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯍꯧꯖꯤꯛꯁꯨ ꯊꯃꯣꯏ ꯁꯣꯛꯏ ꯑꯉꯥꯡꯗꯨꯅ ꯇꯨꯝꯃꯒ ꯇꯥꯔꯒ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯄꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯋꯟ ꯐꯦꯃꯤꯂꯤ ꯑꯦꯅꯤ ꯋꯦ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯕ ꯑꯣꯏꯌꯣ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯔꯤ ꯂꯦꯞꯇꯅ ꯆꯨꯞꯄꯤ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕꯅꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯅꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕꯁꯤꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯛꯂꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯂꯥꯛꯑꯀꯥꯟꯗ ꯈꯪꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯨꯀꯤꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯇꯥꯡꯁꯤꯗꯤ ꯃꯩꯇꯩ ꯑꯉꯥꯡ ꯇꯨꯝꯖꯔꯤꯕ ꯑꯉꯥꯡꯗꯨꯗ ꯀꯗꯥꯏꯗꯒꯤ ꯃꯊꯛꯇꯒꯤ ꯀꯥꯞꯊꯣꯔꯛꯄꯗꯤ ꯍꯦꯟꯗꯣꯛꯇꯅ ꯐꯂꯥꯡꯗ ꯂꯨꯝꯃꯒ ꯀꯥꯞꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯤꯕꯁꯦ ꯀꯔꯝꯕ ꯁꯔꯀꯥꯔꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ
अदुबो पालिबा सरकारसिना याम चेक्सना सेनाबी तारगदी करी सोदी मान फास्ट प्रायोरिटी पीगरे याम लाइना चंगबा याय मैतै कुकी जे याम लाइना इम्फाल दा चंगन गनी हाइबगी अयाबा पीखरे अदुना मतुंग ओइना मारु ओइन हाइबदी आइगी मको ओइबा इपा इमाना चंगबा यारानी इमा इपाना बु हाइरबदी अखोय कइगी यारोइदोरिबनो इमा इपाना हाइबदुगी नत्रो ngasi isa isu singna akiba leitana thongna phana changubagi natro koino ngasi to cha taribaje adubo mathangdadi mitna singna mikup singna aina haigadaba prime minister oiba targasu chief minister oiba targasu haiba yadaba wa haiba malaigani munna khandabiraga wa ngangbiyo aduna kukina handakti yam laina kapai se karigi namada kapibano karamba ground dagi karamba order phangbadagi yam laina tumiba angang ani dubo hat pangami baje makoi iswana warpa oisano adubo अखोई गिदी चनाबी ओइना तवी एक्स गैसिया हाइसना मरम ओरकांदा लोइना मिकअप थोमबदगी तुंगी बंगाक्तनी अदुबो हंदकी मतंगसिदी एक गैसिया पीरबजु अखोइदी यानिंगदे हाइबा मायोक्ता लै अदुबो मखोइना हाइगनी अवाबा तारिबा खोइदी एक्स गैसिया पांबा मी मयाम मस थोलकिबा याय अदुबो थोलकसनो अदुबो अखोइदी इमा लेबा कनगनी इमा लेबा मचिंग वाट पयादे इमा लेबा किदोंता हिंगनेना ngasi yam chinglemna chathadaba adugumba maira reni siya matangsi Nang handangay trong ngobida pikniba angang anibu kuki militan singna bom kapsel laga tamthina hatkiba adugi matungda myoy ohumamsu sharpiem na minung siyawdar hatkiba asigumba law and order leitraba manipur sida aikoina manipur government amadi india government na ngasi bobo yengno leiri amadi tumina leiri kuki militan sing mathakta military crackdown chathabagi mami ngasi su ude makoi bu free da thadoga asumai namijam ke halakpa aduga manipur da shanti leitriba manipur inga leiramiba sai macen thugairpa asi phawbada ngasi gamena makoi bu control to ngam da sai masigi pen da mayam aduna ngasi gi realisi ikoi sinjabani makha ta sa sum tholokpa taragadi kari masi adu betaragadi ikoi makha ta na dum tholokpa taragadi masi civil war ma mayam da invite to betabani maramde ikoi gi matik chadraba शासन तौरीबसिंग येंग लेब तारगदी अखोगी इसासिंग नत्रगा इसेली नौ कया यामना अखोगी कम्युनिटी द सिरकदगे मांगकदगे मणिपुर की इंटीग्रिटी कैम कायरकदगे हेबसे अखोई येंग दुम लेब मतम द खुदों थिरिंगाइनी मदुना रेफसी नाकल मतिगी फिरेबनी हौजिक अखोगी यामना अखोगी गाड़ी नोमगी सत्सरगा मोरे दो उरसु अमदोर सुसलगा तोरमपुन मखुजी खुत्तत खरबनी अखोईसी लोयना कन्फाइन तोरगे एरिया मद अखोईसी सबसिलगा थमगा सब मानरबनी करीगी दमत द कुकी सिंगमुना इम्फाल दा मखोई लायंग लाको मतमदा मोहै अखोईबो सिक्योरिटी पीरगा फजन फुल प्रोटेक्शन तोरगा लायंग बय यागनी हाइबा अदुगा अखोई नेशनल हाईवे सिदना अखोई सतप ngamdra phawda नोमत नेशनल हाईवे हांगदोलगा मी सिंजे फ्रीदा चलहनगनी मसु मखोईगी मोई बिजनेस तो ओइसनु अमबो तोरु ओरगसु फजना मोई चलहलगा मनिंग तबना थादोकनी अमसु पुन्ने हिमिनबगी वाखल हाइबदो मणिपुर गवर्नमेंट ngasi बोबै उदे aduna sumnagi nakal nam khatagi yengi ngasi su kuki singi paper da dumak lai aduga aikhoigi leijari ba hanagi yelomi oriba singside makhoina sigumba aphaba aikhoigi tungkoigi da solution puropugi mami ude kariguma asi basi compromise torubugi namta jesiga ya senar go loisin basi yam toire aikhoigi sta aduna iho horu bu khudi makse ngaki kan horumaga ngasagi jesini he yasini ba kan maning hanba aduga pendaba aduga tumina hil mangiba aikoi si ngak iho horuga patro to ise tasena harigati iste nama leite aigi mi siragati aigi siriba misna tungi jati siki damukta aikoi kari torunga de karamba effect ma pirga प्रजा सिंगी तुंगी सोल्यूशन में थमगदगे हाइबगी नतबा ngang hakki oi loisin ba amakak chathai masina प्रजा दे यामना डिमोरलाइज तो बसु यावरी अदुगा बेक हन बसु यावरी अदुई तारगति मसिगी से अखोई करमना थेंगनगदगे हेबसे अखोई अपुनबगी स्ट्रेंग अमा उतलगा सि यादे बसु उत्पन्न नत्रदि अखोई तोंगान अदुमक सिंग मान सेलगा लेरगदि अखोई इंडिजिनस सिंग मुत्पन्नतना साम नुंगाइजे मरमदी करिगिनो हाइबदा मा चीफ मिनिस्टर नि मामा मपानी अखोई इपानी ने लेजरीनी लेजे तारादी मा अनिमक एंगदमनी वन साइडेड ओइबम थोकते अखोइना चप्पा याद्रगा मीना चप्पा याय हाइदिसि करिगिनो मिदि लागा मै वीडियो थागलए होय साजनरबा ओरमबसु याय असेंबा ओरमबसु याय अदु ओइ तारसु मिदि लाकपा याय मी लाहली अखोइगे चप्पदना मानवा कनो सिक्योरिटी पीबसु ngamde ngambra ngarang na hanchu kaimaidagi mayam kapthari na khoi thautenki myam halai adugi do mana lambi yare clear oiri chatpa yare haibagi khudamla sir duna chapa matam di mai matung de inner security mayam inda budu maina akhoi gi lifeline oijari ba lambi sida security mayam thambi bidi kari kai
हानिगी सरकार ता थंबा ngamdre akomba सरकार ni ngamni na makau pong na ngaga amoi na ngamdri si karigino yamna nungai jadi sina हानिगी सरकार di security kangbu na akoi misam halakte handagi सरकार di security kangbu na misam halala I karigino misam yam na changjari do pham tumdna lejari ba angang sing dubu mama na mabuk ilaga lei ba angang do kudak ta security manakti kapak patara di mayam da hawdana thok patabani akoi maksu chachai yoksan bangam jada baiwani lambi do parak tadana tasing na nungai jade aduna de tasing na si anima one sided oidana anima paiba ngamoy da ba pubi bang ngamoy da boy tadi chief minister lakhop pi na phai akoi PR dum lei na phai na khangje Wah, jom koreng lengger je lam mesero. Oh, mayam koreng tu lengger. Siap. Mayam koreng tu lengger. Mayam lauzer keko. Angang hakko. Angang hakko. Misam hakko. Misam hakko. Manipur di kuki militan sing. Manipur di kuki militan sing. Manipur di kuki militan sing. Matik chat mo home sir. Matik chat mo home sir. Matik chat mo home sir. Angang hakko. Angang hakko. Long live Manipur. Long live Manipur. Long live Manipur. Long live Manipur. Angang hata Angang hata Matik sadam sarkar Matik sadam sarkar Matik sadam sarkar Manipuri ki second boss Manipuri ki second boss Manipur ke Satam! Angang Hata! Manipur ke Satam! Long live Manipur! Manipur ke Satam! Long live Manipur! Sawali ba? Ilan pa pero sawali ba? Long live! Long live! Apun mana? Apun mana? Kuki teroris sawali ba? Kuki teroris sawali ba? Misi muda na bayad polisi. Hello misi muda na bayad polisi. Hello misi muda na bayad polisi. Hello misi muda na bayad polisi. Long live! Long left! Long left! Gimana mana? Gimana mana? Apun mana? Apun mana? Go back! Go back! Go back! Misam Hapa! Misam Hapa! Misam Hapa! Go back! Go back! Go back! Hello, Missy! Hello, Missy! Muda na bayad polisi! Hello, Missy! Muda na bayad polisi! Hello, Missy! Muda na bayad polisi! Go back! Go back! Misam Hata! Misam Hata! Misam Hata! Yaroy. Long live Manipur. Long live Manipur. Kuki militant Haat ke daune. Kuki militant Haat ke daune. Second boss Haan. Briefing masam de briefing mo. Angang hatpa. Yaninde. Angang hatpa. Yaninde. Misam hatpa. Yaninde. Misam hatpa. Yaninde.
तसेंना हाइबदा अखोई इज्जत पामे हाइबदि अखोई हिंगबजे निंगमने हिंगबा पामे मी अमगी मखादा पोलगा हिंगबजे पामदे कुकीना तौरिबा थौदोकसे अखोई अदुकी मजि नुंगाइजदेको अदुना अखोई मसिगी थबकजे अमुना थोक्तनबगी दमता गवर्नमेंट की साइड जो अखोइना हाइजनिंगबजे अमु हना थोक्तनबा गवर्नमेंट ने मरि लेनबा अथॉरिटी सिनगेरा कइदोगे अमता फजना ममताना अखोइजे प्रजा मियाम अखोइजे निंगतमना अंगतदि लेहनबियो हाइबजे आई साइडगी अखोइगी KLY ꯁꯤꯒꯤ ꯀꯂꯞꯇꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀꯂꯞꯇꯒꯤ ꯑꯩ ꯋꯥꯍꯩꯁꯤꯃꯇꯪꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯇꯣꯔꯕꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯇꯨꯝꯃꯤꯉꯩꯗꯨꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯍꯥꯏꯒꯗꯕ ꯀꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯇꯨꯝꯃꯤꯉꯩꯗꯨꯗ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯦꯕꯀꯣ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯔꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯕꯁꯦ ꯃꯔꯨ ꯑꯣꯏꯅꯅꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯣꯕ ꯑꯩꯈꯣꯏꯁꯦ ꯕꯂꯤꯒꯤ ꯍꯥꯃꯦꯡꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯉꯁꯤꯅ ꯃꯐꯝ ꯑꯃꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯂꯛꯑꯒ ꯉꯁꯤꯒꯤ ꯃꯩꯔꯥꯒꯤ ꯔꯦꯂꯤꯁꯦ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯖꯔꯛꯄꯅꯦ ꯄꯩꯁꯥ ꯄꯤꯔ ꯌꯥꯅꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯣꯏ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏ 100% ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯇꯕꯨ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯁ꯭ꯇꯦꯟꯗꯤ ꯂꯩꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯃꯣꯏꯅ JC ꯀꯥꯡꯕꯨꯅ ꯄꯩꯁꯥ ꯌꯥꯅꯈꯤꯕ ꯇꯥꯔꯗꯤ ꯃꯣꯏꯒꯤ ꯙꯔꯃꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯋꯥꯔꯛꯆꯅꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯥꯡꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯅ ꯋꯥ ꯍꯪꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯝꯕꯝ ꯂꯩꯔꯣꯏ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯗꯨꯅ ꯀꯩꯝ ꯀꯟꯕꯤꯔꯝꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯊꯛ ꯌꯦꯡꯉꯨꯔꯀꯥꯟꯗ ꯃꯊꯛꯀꯤ ꯑꯍꯟꯒꯩꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯡꯁꯦ ꯃꯔꯛ ꯑꯃꯅꯗꯤ ꯀꯟꯕꯤꯔꯝꯃꯤ ꯃꯔꯛ ꯑꯃꯅꯗꯤ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯇꯧꯔꯝꯃꯔꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯣꯛꯂꯛꯏꯅꯤ